ꯍꯥꯎꯋꯦ ꯐꯖꯅ ꯃꯌꯥꯝ ꯄꯥꯟ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯕꯥꯔꯤꯗꯒꯤ ꯂꯩꯕꯤꯌꯨ ꯂꯨꯄꯥ ꯕꯥꯔꯤꯒꯤ ꯄꯥꯟꯁꯦ ꯃꯩ ꯊꯦꯡꯕ ꯌꯥꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯗꯤ ꯄꯥꯟꯒ ꯂꯨꯄꯥꯝꯃꯤꯒ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯆꯝꯊꯣꯡ ꯑꯃ ꯌꯥꯎꯖꯔꯦ ꯄꯥꯄꯔ ꯑꯃ ꯌꯥꯎꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯍꯤꯟꯖꯥꯡꯁꯤꯗꯤꯀꯣ ꯄꯥꯟꯒ ꯂꯨꯄꯥꯝꯃꯤꯒ ꯊꯣꯡꯕꯗꯒꯤ ꯍꯥꯟꯅ ꯆꯥꯖꯔꯛꯑꯒꯦ ꯍꯥꯎꯋꯦ ꯐꯖꯅ ꯄꯥꯟꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯃꯩ ꯊꯦꯡ ꯌꯥꯗꯦ ꯉꯁꯤꯒꯤ ꯏꯁꯤꯡꯁꯤꯗꯤ ꯈꯨꯖꯥꯏ ꯊꯥꯡꯒꯠꯂ ꯊꯛꯑꯕꯅꯤ ꯆꯝꯊꯣꯡ ꯍꯥꯎꯕꯅꯦ ꯄꯥꯟꯒ ꯂꯨꯄꯥꯝꯃꯤꯒ ꯊꯣꯡꯕꯒꯤ ꯍꯤꯟꯖꯥꯡ ꯃꯍꯥꯎꯁꯤꯗꯤꯕꯣ ꯆꯥꯗꯕ ꯃꯤꯅ ꯈꯪꯉꯣꯏ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯏꯂꯤꯁꯥꯒ ꯆꯥꯅꯤꯡꯉꯝꯕꯅꯦꯕ ꯏꯂꯤꯁꯥꯗꯣ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯄꯥꯟꯁꯦ ꯑꯆꯝꯕ ꯄꯥꯟꯅꯤꯅ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯌꯥꯝꯅ ꯊꯥꯛꯆꯟꯈ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯁꯥꯔꯦ
पान मैम से खरा पीगे हम जा जमा थम पुखम जा मैं पान मतमददीको जो ngaसेको पांगा थोंबिनी आलू को थोंग तंदना आलू दी चारी बाइना mulher banda मैं पाले निंग बतारा गदी रुपा बारी देगी लेबी रुपा बारी की पान से मई थेंग जाते लास्ट चमदों में लोसलगा तो मैं मतंग से वीडियो से स्वास्थ्य को लोसन जलगे नौने जमीसी ना बता रहा करना लाइक शेयर सब्सक्राइब तो सन बिरा मंगा से बाय बाय